ꯍꯣꯠ ꯒ꯭ꯔꯤꯜ ꯏꯝꯐꯥꯜ ꯑꯅ ꯊꯦꯡꯅꯩꯀꯣ ꯃꯣꯏ ꯑꯦꯗ꯭ꯔꯦꯁꯁꯦ ꯁꯤꯡꯖꯃꯩ ꯊꯣꯡꯉꯥꯝ ꯂꯩꯀꯥꯏꯅ ꯍꯥꯏꯌꯦ ꯑꯣꯄꯟꯁꯦ 1 PM ꯗꯒꯤ 9 PM ꯐꯥꯎ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯐꯣꯟ ꯅꯝꯕꯔꯁꯦ ꯍꯥꯞꯄꯦꯀꯣ ꯌꯥꯝ ꯐꯖꯅ ꯇꯧꯔꯝꯕ ꯍꯥꯏꯇꯥꯔꯦ ꯃꯑꯣꯡꯁꯦ ꯐꯨꯜ ꯆꯤꯀꯟ 500 10% ꯑꯣꯐ ꯇꯧꯔꯒ 450 ꯍꯥꯞ ꯆꯤꯀꯟꯅ 300 ꯑꯗꯒꯤ ꯀ꯭ꯋꯥꯇꯔ ꯆꯤꯀꯟꯅ 200 ꯑꯩꯅ ꯉꯁꯤꯁꯦ ꯂꯩꯔꯨꯔꯦꯕ ꯂꯩꯃꯟꯗꯅ ꯍꯦꯛ ꯊꯦꯡꯅꯕꯒ ꯑꯩ ꯁꯨꯝ ꯆꯦꯜꯂꯒ ꯑꯗꯨꯝ ꯂꯩꯔꯨꯔꯦ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯕꯗ ꯌꯦꯡꯉꯣ ꯁꯤ ꯋꯥꯕꯗꯣ ꯆꯪꯗꯣꯏ ꯃꯇꯝ ꯃꯌꯥꯝꯗꯣ ꯑꯝꯇ ꯌꯦꯡꯉꯣꯗꯣ ꯌꯦꯡꯉꯣ ꯒ꯭ꯂꯥꯁꯁꯨ ꯍꯥꯞꯄꯛꯑꯦꯀꯣ ꯐꯖꯅ ꯃꯣꯏꯕꯤꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯣꯏꯁꯤ ꯀꯩꯝ ꯈꯪꯅꯕ ꯅꯠꯇꯦ ꯑꯩꯁꯨ ꯁꯨꯝ ꯍꯣꯡꯉꯤꯅꯦ ꯈꯣꯠꯂꯤꯅꯦꯅ ꯂꯩꯔꯨꯕꯅꯦꯕ ꯋꯥꯎ ꯑꯁ ꯄꯣꯡ ꯄꯣꯡ ꯁꯥꯔꯤ ꯇꯣ ꯃꯅꯤꯟ ꯀꯥꯏꯖꯕ꯭ꯔꯥ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯁꯥꯎꯔꯅꯤ ꯋꯥ ꯂꯩꯔꯦ ꯌꯥꯝ ꯊꯤꯅ ꯐꯔꯦꯅ ꯈꯜꯂꯦ ꯑꯗꯣ ꯏꯄ꯭ꯋꯥꯁꯤꯡꯁꯦ ꯅꯧꯅ ꯍꯥꯡꯖꯔꯛꯄꯅꯦ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯅꯕꯅꯦꯅ ꯈꯟꯕꯤꯔꯦ